ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Minds na taramna ukchari ngasi mayamda ligadawriba wari asigi maming aigi wari si haujaraklage ai inakhunba imung amagi sahi kunthra security guard oina leirami aina matam pumnamakta makhoigi imungdu angakpa imungni khalami aina numit khudingi aigi boss adugi gate hangdoi mahakpu ikai khumnaba ulli aina mahakpu numit khudingi good morning good evening good night haiduna greet tawi adubu mahaknadi nongmata paukhum pirakte khumlakte mahaki yumda party toina tawrami party aduda chana thaknaba yamna lemlami aigi imung manungdi lairaba oibana aina party gi aremba acha thaksingdu yumda puragi nongmadi aina chaksangdagi amotpa hapnaba dustbin dagi aremba acha thaktu lauthoklingaida aigi boss na ukhirami mahak hanagumna aingonda karisu hairakte adubu mathangi numittadi dustbin adugi manakta lu nanna pek tawraba afaba chana thaknaba yawba khaw ama leirami ai khawdu paikhatlaga wakhal ikhan khandana yumda halagi numit adudagi dustbin adugi manakta lu nana pek tawraba chana thaknaba yawba khaw ama adum leirami khawduda yawramba chana thaknabaduna aigi imung manungdu chaba konarami nongmadi aigi boss tu khudong thiba accident amada laikhidre haibagi paudu tabada ai yamna nungairamde mahak laikhidrabasu ai mahakki imung manunggi thabak adum tawduna leirami adubu hanagum dustbin manakta chanaba yawba khawdudi leiramdre ai numit khudingi dustbin adugi manakta chanaba yawba khawdu leibra yenglami adubu ai ningba kairami aigi imung manungbu chanaba pinaba yamna wana honarami aroibadadi ai upai leitabadagi aigi boss ki nupida aigi tolo hengat pinaba hairami boss ki nupiduna madu tabada nungaramde adubu mana minung sigaloinana aingonda hairaklami nahangna chahi asuk yambasi karigi tolop hengatnaba haidribano aina mangonda ahanbadadi oidaba khara hairami adubu aroibadadi mangonda asengbadu hairami aina mangonda dustbin manakta numit khudingi thamlamba chanaba yawba khawdugi maramda hairami aina magi maithongda tariba awabadu urami magi nupana laikhidraba matungda chanaba yawba khawdu dustbin manakta leiramdrabra hanglagi maduda aina hoi haina khumlami adudagi aina khanglakhi madudi numit khudingi dustbin manakta thamlamliba chanaba yawba khawdu aigi boss nani haiba mahakti aigi karisu khanbidaba sauganba nupani khalami dustbin manakta thamlamliba chanaba yawba khawdu manani haiba aidi nongmata su khallude boss ki nupidu kappa hauraklami aina mangonda tolop hengalu hairuba ai lanjare hairami boss ki nupiduna mahakna kaplidu atopa maram amagini hairaklami mahakna hairaklami madudi aisi magi nupana chanaba yawba khawdu piba taret suba mini numit adudagi aina numit khudingi chanaba yawba khawdu phangba amuk haurami adubu handakti chanaba yawba khawdu aigi boss ki machanupaduna aigi yumda direct thilakle aina mahaki mapada thagatpa ikai khumnaba utpagum mangonda su tawrami adubu mahaksu mapagum paukhum amata pirakte nongmadi aina mangonda yamna hauna thagatchari hairami maduda mahakna hairaklami aibu ngakpiyu aisu aigi ipagum taba ngambagi sakti khara watli ai wa ngangdana tumina leirami aigi thamoida ningamdaba ama phawraklami
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫